Hello guys, ngasigi warina The Art of Living Buddhagi matangda Buddhagi maramda kharasu haijage aduga Buddhagi let it go haidi akoina haidi kya haitare punsida nungaitaba ningba kaiba mayamda dum thammoida haidi khanjalaga leiba nataba haidi dum hoi sumain tammom boire hairaga akoina wakhalje thadokibase let it go se sigi matanga mari leina wari ma lisagi ko wari se lisa trikan gi matangda Buddha se adum thoin hairasu mayamna henna khangbire dadi Buddha se lai pokumbaneba to magi angang oiringai gi samlappa khara haijage ko haidi Buddha se angang oiringai dagi dum haidi mayamga manadana khara tungana pokleba adudaida migi awaaba uba nungaitaba adagi kari haidare khara magi mo matoi habit se sise haidare ningthau masa ama oirakanda yamna haidi mana leiba konung haidare konung manungduda leiriga mana khaliba wakhanji yam sanadaba de mama mapana kidana maje kedauba haidi maje phura dolan saraga mahal konung manungsida leihalla matungda kitang chawkhalaga maje kedauba haidi ke haini aina sumkhanda asmaje nupi angang thijanbiraga phajana ningthau haidi ningthaugi khubamju launaba phajana settle oina leinaba na mase kaino tawre haidi mama mapana matamdugi khwaidagi ningthaugi machanupi sakta gujuda adagi kya haitane gyanda awatpa leitrabi Yashoda haiba nupisiga luhongeba ado Yashoda se irai laina laugiba nateba mapana Yashoda se luhongdrikanda haidi kya haitare changyeng kaya ama taweba changyeng kaya se Buddhana maipa matungda kaino tawgibaneba magi machanupise pigibne to sigi wari se Maithili Shamguptana nupana novel se iba sidagi aina haidi adugi matungindagi aina handokjabaneba Buddhagi wari se am controversial oye aduga plus mayamnasu Buddha se leihe kaino hai matamda Buddhana hingi matamda wari se haidi magi gyan natraga mana mi matak pibase jinbung amadagi jinbung amada chatpaneba to kona mana leigitra matungna magi history se iba horakpaneba sibudi akoina tamada yauzarei ko adagi Buddha se matam khara haidi sangsargi awa nungaisa mama mapana luhong pirabanina mase haidi luhonge adu matam khara mase leirameba konungda macha amasu yaure macha du maming Rahul kaweba ado adumaina masa ama phangjare adubu Buddhana sahi 18 muk surakpa matangda mana wari haidi mapan thoi yuju haye ado konunggi mapandagi haidi mijingsina haidi chakniba adai kanaguma mi kharana ahal amana siraga leiba anaba suguma mayam migi awaba mayam jing urubadai maje wakhalje yam charangnare adu mana manungdagi haidare calling manungdagi ama laeba haidi ai si mayam jing loina thadokanda haidi miyoibaga isorga leinariba mari se karino ai henba gyan phangba chalage na mana khangreba wakhalje khangibadagi mana nongma haidi kya haitare magi nupi Yashoda jiga masajiga yam phajasu phajai ko moigi novel do utpaju madugi sindu Yashoda jiga macha Rahul jiga tumigana macha Rahul jam pi haidi sansaba chatpabu haidriba adui matamda Buddha sina haidi moinungai giroi haibagi mawongda hai mana isi sina tumiganduda mana magi nupi anganga je thadooga chatkhibaneba khangbra thadooga chatkre aduga Buddhagi mapasu yam nungaidre kaigino hai matamda ningthau oigadaba mana prince mana sumaina thadooga chakhre aduda su natana magi nupi Yashoda jam nungaidreba magi nupana haidi mangonda thajadabida mangonda mabu tuminna chatkibado adu mangonda magi thammoida kya haitare yam thina tana thinbadagi hena yam nungaidre aduga magi mapuroibena mangonda chatki hairamdana takna chatpaje mangon yam nungaijade mana haidi magi mamanabida mana haiyeba haidi aigi ipuroibena haidi sumaina thadooga chatkibado
ꯁꯨꯃꯥꯏꯅ ꯑꯐꯕ ꯊꯕꯛ ꯑꯃꯒꯤꯗ ꯆꯠꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯩꯌꯦ, ꯑꯩ ꯌꯥꯝ ꯊꯤꯅ ꯑꯐꯕ ꯊꯕꯛꯀꯤꯅꯤ, ꯑꯩ ꯃꯤꯃꯥꯡꯗ ꯑꯩ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ. ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯊꯃꯣꯏꯁꯤꯗ ꯀꯥꯎꯕ ꯉꯝꯗꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯃꯣꯏꯁꯤꯗ ꯆꯩꯅꯥ ꯑꯃ ꯄꯨꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕꯤ ꯃꯥꯅ ꯆꯠꯀꯦ ꯐꯥꯎ ꯍꯥꯏꯔꯝꯗꯕꯤ ꯇꯥꯛꯂꯝꯗꯅ ಚꯠꯈꯤꯕꯗꯣ ಅದು ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯨꯒꯤ ꯋꯥꯈꯜ ꯅꯤꯡꯗꯥꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯨꯞꯄꯒ ꯅꯨꯡꯉꯥꯏꯇꯕꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝ ꯂꯦꯠ ꯏꯠ ꯒꯣꯁꯦ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯥꯁꯦ ꯂꯩꯌꯦꯕ. ꯑꯗꯣ ꯕꯨꯙꯗꯤ ꯆꯍꯤ 6ꯀꯤ ꯃꯇꯨꯡꯗ ꯃꯥ ꯏꯟꯂꯥꯏꯇꯃꯦꯟ ꯍꯥꯏꯗꯤ ꯃꯥ ꯏꯁꯣꯔꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯃꯀꯥꯟꯗ ꯐꯪꯉꯦ, ꯕꯣꯙꯒꯌꯥꯗ ꯑꯗꯨ ꯐꯪꯉꯦ. ꯑꯗꯨꯒ ꯃꯥꯅ ꯑꯍꯥꯟꯕ ꯕꯨꯙꯅ ꯃꯥꯒꯤ ꯏꯟꯂꯥꯏꯇꯃꯦꯟ ꯍꯥꯏꯇꯥꯔꯦ, ꯇꯣꯉꯥꯟꯕ ꯒ꯭ꯌꯥꯟ ꯑꯃ ꯏꯁꯣꯔꯒꯨꯝꯕ ꯒ꯭ꯌꯥꯟꯁꯦ ꯐꯪꯕ ꯃꯇꯝꯗ ꯃꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯍꯤ 6ꯁꯤꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯊꯥꯖꯕꯤꯕ ꯃꯤꯁꯨ ꯂꯩꯅꯤ, ꯊꯥꯖꯗꯕ ꯃꯤꯁꯨ ꯂꯩꯔꯤꯅꯦꯕ. ꯑꯗꯨꯗ ꯃꯥꯅ ꯀꯟꯅ ꯋꯥꯔꯤꯀꯥꯟꯗꯨꯗ ꯍꯥꯏꯗꯤ ꯃꯥꯅ ꯁꯔꯅꯥꯠꯇ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗ ꯃꯥꯁꯦ ꯊꯥꯖꯗꯕꯤ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯗꯤꯁꯥꯏꯄꯜ 5 ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯁꯥꯇ꯭ꯔꯗꯣ ꯕꯨꯙꯅ ꯃꯣꯏ 5ꯁꯦ ꯀꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯗ ꯍꯥꯟꯅ ꯒ꯭ꯌꯥꯟꯁꯦ ꯐꯥꯔꯁ ꯑꯣꯏꯅ ꯃꯣꯏꯗ ꯍꯥꯟꯅ ꯕꯨꯙꯅ ꯒ꯭ꯌꯥꯟꯁꯦ ꯄꯤꯈꯤꯕꯀꯣ. ꯑꯗꯨ ꯃꯇꯨꯡꯗ ꯕꯨꯙꯒꯤ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯁꯨꯃꯥꯏꯅ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯌꯥꯝ ꯊꯤꯅ ꯃꯃꯤꯡ ꯆꯠꯈꯠꯂꯛꯑꯦ. ꯕꯨꯙꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯌꯥꯝꯅ ꯆꯠꯈꯠꯂꯛꯑꯦ. ꯑꯗꯨꯀꯥꯟꯗ ꯑꯗꯒꯤ ꯕꯨꯙꯅ ꯇꯥꯛꯄ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯥꯒꯤ ꯂꯧꯁꯤꯡ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤꯅꯤ. We are what our thoughts are. ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯣꯏꯍꯟꯕꯅꯤ ꯀꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤ ꯆꯨꯝꯗ꯭ꯔꯅꯦ. ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯐꯕ ꯋꯥꯈꯜ ꯈꯟ ꯇꯥꯔꯗꯤ ꯑꯩ ꯑꯐꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯁꯥꯟꯅꯗ ꯇꯥꯔꯗꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯂꯨꯞꯁꯟꯈꯤꯕ ꯌꯥꯏ. ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯣꯏꯍꯟꯕꯅꯦ ꯍꯥꯏꯕꯅꯦꯕ ꯕꯨꯙꯅ. ꯑꯗꯨ ꯌꯥꯝ ꯆꯨꯝꯃꯦꯀꯣ. ꯑꯗꯨꯒ ꯑꯗꯒꯤ ꯕꯨꯙꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯁꯨꯝ ꯁꯟꯗꯣꯔꯛꯑꯕꯅꯤꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯐꯥꯎꯅ ꯌꯧꯔꯦ. ꯑꯗꯒꯤ ꯕꯨꯙꯒꯤ ꯃꯄꯥꯁꯤꯅꯗꯤ ꯃꯥꯁꯦ ꯀꯥꯎꯕ ꯉꯝꯗꯦꯕ. ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯄꯥꯁꯤꯅ ꯃꯤꯁꯦ ꯊꯥꯔꯀꯥꯟꯗ ꯃꯥꯁꯨ ꯑꯝꯇ ꯂꯥꯛꯎꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ, ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯣꯛꯐꯝ ꯀꯄꯤꯂꯥꯕꯁꯇꯨ ꯍꯥꯏꯗꯤ ꯂꯨꯝꯕꯤꯅꯤ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯃꯥꯒꯤ ꯄꯣꯛꯐꯝꯁꯦ, ꯁꯤꯗꯩꯁꯤꯗ ꯂꯥꯛꯎꯅꯦꯅ ꯍꯥꯏꯕ. ꯑꯗ ꯕꯨꯙꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯃꯄꯥꯁꯤꯅ ꯊꯥꯈꯤꯕ ꯃꯤꯁꯤꯡꯁꯦ ꯕꯨꯙꯒꯤ ꯌꯥꯝ ꯊꯤꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ, ꯑꯗꯒꯤ ꯃꯥꯒꯤ ꯍꯦꯛ ꯃꯉꯣꯟꯗ ꯆꯪꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯁꯨꯝꯍꯠꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯨꯅ ꯕꯨꯙꯁꯤꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯍꯦꯛꯇ ꯑꯣꯟꯊꯣꯛꯄ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯑꯣꯟꯊꯣꯛꯑꯒ ꯂꯩꯔꯦꯕꯀꯣ. ꯑꯣꯟꯊꯣꯛꯄꯗꯒꯤ ꯂꯥꯁꯇ ꯃꯄꯥꯁꯤꯅ ꯕꯨꯙꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯕ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯌꯦꯕ. ꯑꯗꯨꯗ ꯊꯥꯏꯌꯦ, ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛꯇꯗꯤ ꯀꯧꯕꯤꯌꯨꯕ ꯅꯪ, ꯑꯩ ꯑꯃꯨꯛꯇ ꯎꯖꯒꯦ. ꯑꯗꯣ ꯅꯪꯁꯨ ꯕꯨꯙꯅ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯃꯥꯒ ꯂꯣꯏꯅꯕ ꯁꯥꯇ꯭ꯔ ꯑꯣꯏꯍꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯒꯤ ꯏꯆꯥꯗꯨꯗ ꯍꯥꯏꯕꯤꯌꯣ. ꯑꯗꯨꯗꯤ ꯃꯄꯥ ꯑꯩꯍꯥꯛꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯍꯧꯔꯤꯀꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯕ. ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯕꯨꯙꯒꯤ ꯂꯥꯏꯅꯤꯡꯐꯝꯁꯤꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯆꯠꯈꯔꯦ. ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯍꯥꯏꯔꯀꯥꯟꯗ ꯕꯨꯙꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯗꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ, ꯋꯥꯁꯛꯇꯤ ꯉꯥꯏꯑꯦ. ꯑꯗꯨꯕꯨ ꯕꯨꯙꯅ ꯍꯥꯏ, ꯑꯣ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯍꯧꯕ, ꯐꯔꯦ ꯑꯩ ꯆꯠꯀꯅꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯝꯗ, ꯑꯩ ꯍꯥꯟꯅ ꯑꯩꯒꯤ ꯍꯧꯔꯛꯐꯝꯗꯨꯗ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯔꯀꯥꯟꯗ ꯕꯨꯙꯁꯦ ꯂꯥꯛꯑꯦ. ꯅꯨꯡꯗꯥꯡꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯃꯥꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯂꯥꯛꯑꯒ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯅ ꯏꯆꯝ ꯆꯝꯕ ꯂꯝꯕꯤ ꯂꯝꯁꯥꯡ ꯁꯨꯝ ꯁꯥꯡꯅ ꯂꯥꯛꯄꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯁꯦ ꯏꯆꯝ ꯆꯝꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯍꯥꯏꯇꯥꯔꯦ. ꯃꯌꯥꯝꯒꯤ ꯂꯂꯣꯟꯕꯁꯤꯡꯅ ꯆꯠꯂꯨꯔꯒ ꯑꯍꯤꯡ ꯋꯥꯔꯦ ꯀꯥꯟꯗ ꯌꯥꯔꯦ ꯄꯣꯊꯥꯅꯕ, ꯍꯤꯟꯗꯤꯗ ꯙꯔꯃꯁꯥꯂꯥ ꯍꯥꯏꯕꯅꯦꯕ, ꯑꯗꯨꯝꯕꯩ ꯇꯥꯏꯞꯇ ꯑꯗꯨꯗ ꯂꯩꯔꯦꯕꯀꯣ. ꯑꯗꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯈꯪꯅꯔꯦ, ꯀꯔꯤꯅꯣꯅꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯍꯥꯛꯅꯕꯨ ꯁꯤꯗꯩꯁꯦ ꯁꯨꯃꯥꯏꯅ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥꯅꯤ. ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯁꯟꯗꯣꯔꯛꯑꯦ. ꯑꯗꯩ ꯃꯥꯅ ꯑꯩꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯤꯌꯦ, ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯦ ꯑꯩ ꯕꯨꯙ ꯑꯣꯏꯅ ꯂꯥꯛꯆꯕꯅꯦꯅ ꯍꯥꯏꯔꯦ. ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯕꯨꯙꯁꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯣꯏꯒꯤ ꯍꯥꯟꯅ ꯀꯣꯅꯨꯡ ꯑꯣꯏꯔꯝꯕ ꯄꯣꯛꯐꯝꯁꯦ ꯁꯤꯗꯩꯁꯤꯗ ꯆꯠꯂꯦ. ꯃꯐꯝꯁꯦ ꯑꯩꯅ ꯈꯟꯕꯗ
ꯂꯨꯝꯕꯤꯅꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯕꯣꯙ ꯒꯌꯥꯗ ꯏꯟꯂꯥꯏꯇꯃꯦꯟ ꯐꯪꯈꯤꯕꯅꯦꯕ ꯂꯨꯝꯕꯤꯅꯤꯁꯤꯗ ꯆꯠꯂꯦ ꯅꯦꯄꯥꯜ ꯁꯤꯗꯩꯁꯤꯗ ꯑꯗꯨꯀꯥꯟꯗ ꯆꯠꯂꯀꯥꯟꯁꯤꯗ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯥꯁꯦ ꯂꯣꯏꯅ ꯎꯅꯔꯦ ꯃꯄꯥꯅꯒ ꯕꯨꯙꯅ ꯃꯄꯥ ꯎꯅꯔꯦ ꯃꯄꯥ ꯎꯅꯔꯒ ꯑꯗꯒꯤ ꯃꯥꯒꯤ ꯂꯝꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯍꯥꯏꯗꯤ ꯃꯥ ꯅꯤꯡꯊꯧ ꯃꯆꯥꯅꯤꯗꯅ ꯑꯗꯨ ꯂꯣꯏꯅꯃꯛ ꯎꯅꯔꯦꯕ ꯎꯅꯔꯀꯥꯟꯗ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯌꯁꯣꯗꯥꯁꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯗꯩꯗꯨꯗ ꯕꯨꯙꯅ ꯍꯪꯕ ꯃꯄꯥꯗ ꯍꯥꯏꯗꯤ ꯀꯩꯗꯧꯕ ꯍꯥꯏꯗꯤ ꯌꯁꯣꯗꯥꯗꯤ ꯌꯥꯎꯗꯦꯅ ꯑꯗꯨꯗ ꯃꯥꯅ ꯌꯁꯣꯗꯥꯁꯦ ꯃꯁꯥꯒꯤꯁꯨ ꯃꯥꯒꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯑꯃ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯑꯃ ꯂꯩꯖꯩꯅꯤꯗꯅ ꯑꯗꯨꯗ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯎꯅꯅꯤꯡ ꯇꯥꯔꯗꯤ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯌꯥꯅꯤꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯕꯨꯙꯅ ꯍꯥꯏꯗꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯕ ꯃꯥꯅ ꯑꯍꯤꯡꯗꯨꯗ ꯃꯥꯒꯤ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯏꯁꯤꯁꯤꯅ ꯇꯨꯝꯃꯤꯀꯥꯟꯗ ꯍꯨꯟꯗꯣꯛꯑꯝꯕꯅꯦꯕ ꯑꯗꯣ ꯌꯁꯣꯗꯥꯅ ꯃꯉꯣꯟꯗ ꯋꯥꯔꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯅꯨꯡꯅꯥꯡꯉꯤꯕ ꯃꯉꯣꯟꯗ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯐꯥꯎ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏꯕꯤꯔꯝꯗꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯕꯨ ꯊꯥꯖꯕꯤꯗꯦ ꯍꯥꯏꯕꯅꯦꯕ ꯊꯥꯖꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯗꯣꯡ ꯄꯣꯝꯃꯒ ꯅꯨꯡꯉꯥꯏꯇꯕꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯕꯨꯙꯅ ꯐꯔꯦ ꯃꯥꯅ ꯍꯥꯏꯗꯤ ꯑꯩ ꯌꯁꯣꯗꯥꯒ ꯔꯥꯍꯨꯜꯒ ꯃꯥꯒꯤ ꯃꯆꯥꯁꯦ ꯎꯅꯔꯒꯦꯅ ꯍꯥꯏꯌꯦ ꯑꯗ ꯉꯁꯥꯏꯒꯤ ꯁꯤꯟ ꯑꯃꯗ ꯕꯨꯙꯒ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯒ ꯇꯨꯝꯃ ꯂꯩꯔꯤꯉꯩꯗ ꯕꯨꯙꯅ ꯆꯠꯈꯤꯕꯒꯤ ꯁꯤꯟꯗꯨꯁꯨ ꯌꯥꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯕꯨꯙꯁꯤꯅ ꯃꯥꯒꯤ ꯃꯆꯥ ꯔꯥꯍꯨꯜꯁꯦ ꯍꯧꯖꯤꯛꯇꯤ ꯆꯍꯤ 6-7 ꯁꯨꯔꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯕꯁꯦ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯊꯦꯡꯅꯕꯒꯤꯁꯦ ꯁꯤꯒꯤ ꯁꯤꯟꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯃꯥꯅ ꯕꯨꯙꯁꯤꯅ ꯆꯪꯉꯀꯥꯟꯗ ꯌꯁꯣꯗꯥꯁꯨ ꯍꯥꯏꯗꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯂꯥꯏ ꯄꯣꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯎꯔꯤꯅꯦꯕ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯒꯁꯨ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯂꯤ ꯏꯟꯇꯦꯟꯁ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯇꯥꯡꯀꯛ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯟ ꯑꯃ ꯑꯗꯨꯗꯩꯗꯨꯗ ꯃꯥꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯥꯏꯇꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅꯕꯨꯗꯤ ꯈꯜꯂꯝꯅꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯨꯙꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯑꯃ ꯆꯠꯈꯤꯕꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅꯈꯟꯕ ꯑꯗꯨ ꯅꯠꯇꯦꯀꯣ ꯕꯨꯙꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯑꯗꯨꯝꯕꯒꯤ ꯁꯪꯁꯥꯔꯒꯤ ꯄꯣꯠ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯣꯏꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯆꯔꯤ ꯑꯩꯕꯨ ꯚꯤꯈ꯭ꯌꯥ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗꯨꯗ ꯌꯁꯣꯗꯥꯁꯦ ꯀꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯙꯔꯃ ꯂꯩꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯉꯁꯥꯏꯒꯤ ꯂꯩꯔꯝꯕ ꯏꯒꯣ ꯑꯁꯥꯎꯕ ꯑꯗꯒꯤ ꯕꯨꯙꯕꯨ ꯁꯥꯎꯅꯤꯡꯕ ꯑꯗꯒꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯊꯃꯣꯏꯗꯨ ꯄꯦꯠꯊꯔꯒ ꯂꯁꯤꯡ ꯃꯐꯣꯜ ꯑꯗꯨꯃꯥꯏꯅ ꯑꯣꯟꯈ꯭ꯔꯦꯕ ꯑꯣꯜꯂꯀꯥꯟꯗ ꯃꯥꯅ ꯅꯍꯥꯟꯈꯩ ꯆꯍꯤ ꯆꯨꯞꯄ ꯅꯤꯡꯗꯣꯡ ꯄꯣꯝꯃꯒ ꯃꯥꯅꯐꯥꯎ ꯑꯩꯉꯣꯟꯗ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯥꯏꯕꯤꯔꯝꯗꯦꯀꯣ ꯑꯩꯉꯣꯟꯗꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯗꯦ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯊꯥꯖꯕꯤꯔꯝꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯣ ꯃꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯂꯣꯏꯅ ꯂꯦꯠ ꯏꯠ ꯒꯣ ꯇꯧꯍꯟꯈ꯭ꯔꯒꯦ ꯑꯩ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯒꯦ ꯃꯨꯞ ꯑꯣꯟ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯒꯦ ꯃꯥꯕꯨ ꯉꯥꯛꯄꯤꯔꯒꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯁꯤꯗꯒꯤ ꯂꯣꯏꯁꯜꯂꯒꯦ ꯅꯤꯡꯗꯣꯝ ꯄꯣꯝꯃꯔꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡꯗꯨꯗ ꯃꯥꯅ ꯕꯨꯙꯅ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯆꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯕꯨꯙꯗ ꯃꯥꯅ ꯃꯃꯥꯒꯤꯗꯤ ꯃꯆꯥꯁꯦ ꯂꯦꯡꯗ꯭ꯔꯕ ꯂꯟꯅꯤ ꯐꯤꯖꯤꯒꯤ ꯃꯅꯤꯡꯅꯤꯗꯅ ꯕꯨꯙꯅꯁꯨ ꯍꯨꯟꯗꯣꯛꯑꯝꯃꯦ ꯑꯗꯨꯒ ꯃꯆꯥ ꯈꯛꯇ ꯉꯥꯏꯔꯦ ꯃꯆꯥꯗꯨꯕꯨ ꯃꯥꯅ ꯕꯨꯙꯗ ꯑꯣꯏꯅ ꯚꯤꯈ꯭ꯌꯥ ꯅꯤꯕꯗ ꯃꯈꯨꯠꯁꯦ ꯁꯝꯃꯀꯥꯟꯗ ꯃꯆꯥꯒꯤ ꯃꯈꯨꯠꯁꯦ ꯁꯝꯃꯀꯥꯟꯗ ꯕꯨꯙꯗ ꯑꯣꯏꯅ ꯃꯥꯅ ꯃꯆꯥꯁꯦ ꯀꯠꯊꯣꯛꯈꯤꯕ ꯚꯤꯈ꯭ꯌꯥ ꯑꯣꯏꯅ ꯍꯥꯏꯗꯤ ꯅꯪꯅ ꯂꯝꯖꯤꯡꯕꯤꯔꯣꯀꯣꯅ ꯑꯗꯣ ꯑꯏꯕ ꯀꯌꯥꯅꯁꯨ ꯍꯥꯏꯌꯦ ꯑꯏꯕ ꯑꯏꯕꯤ ꯀꯌꯥꯅꯁꯨ ꯍꯥꯏꯗꯤ ꯅꯩꯅꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯂꯦꯠ ꯏꯠ ꯒꯣꯒꯤ ꯆꯠꯈ꯭ꯔꯁꯅꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯈ꯭ꯔꯁꯅꯨꯀꯣ ꯍꯥꯏꯕꯁꯦ ꯂꯦꯠ ꯏꯠ ꯒꯣꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯄ꯭ꯔꯤꯊꯤꯕꯤ ꯅꯠꯇ꯭ꯔꯒ ꯏꯇꯤꯍꯥꯁꯇ ꯂꯩꯇ꯭ꯔꯤꯅ ꯍꯥꯏꯕ ꯑꯗꯨꯒ ꯌꯁꯣꯗꯥꯅ ꯃꯄꯨꯛꯅꯤꯡꯗꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯈꯤꯑꯕ ꯍꯥꯏꯗꯤ
ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯃꯥꯒꯤ ꯁꯛꯇꯝ ꯎꯠꯂꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯤꯔꯔꯦꯀꯣ, ꯍꯥꯏꯗꯤ ꯃꯥ ꯂꯥꯟꯗꯕꯅꯤꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯌꯁꯣꯗꯥꯁꯤꯅ ꯍꯥꯏꯗꯤ ꯂꯥꯛꯏꯕꯗꯨꯅ ꯃꯥꯅ ꯉꯍꯥꯟꯈꯩ ꯃꯉꯣꯟꯗ ꯋꯥꯔꯧꯔꯝꯕ ꯄꯦꯟꯖꯗꯕ ꯃꯌꯥꯝꯗꯣ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯒꯤ ꯅꯤꯡꯗꯣꯟ ꯄꯣꯝꯕꯗꯣ, ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯗꯣ ꯃꯥꯅ ꯊꯥꯗꯣꯛꯈꯤꯕ꯫ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯩꯅ ꯈꯜꯂꯦ ꯑꯩꯅ꯫ ꯃꯥꯁꯨ ꯈꯪꯉꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯨꯕ ꯊꯕꯛꯇꯣ ꯍꯥꯏꯗꯤ ꯃꯤꯄꯨꯝ ꯀꯌꯥꯅ ꯉꯝꯕ ꯅꯠꯇꯦ, ꯃꯌꯥꯝꯒꯤꯅꯤ, ꯄ꯭ꯔꯖꯥꯒꯤꯅꯤ, ꯁꯪꯁꯥꯔꯒꯤꯅꯤ, ꯁꯪꯁꯥꯔꯁꯤꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯄꯨꯔꯛꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯐꯥꯎ ꯍꯥꯏꯕꯤꯔꯝꯗꯦꯀꯣ ꯍꯥꯏꯕꯗꯣ, ꯃꯥ ꯆꯍꯤ ꯆꯨꯞꯄ ꯑꯗꯨ ꯈꯜꯂꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤ ꯆꯤꯟꯇꯥ ꯇꯧꯔꯒ ꯂꯩꯕꯅꯦꯕ꯫ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯗꯤꯁꯀꯁꯟ ꯍꯥꯏꯇꯥꯔꯦ, ꯋꯥꯈꯜꯂꯣꯟ ꯁꯨꯝ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯅꯤꯡꯉꯤ ꯑꯥꯔꯠ ꯑꯣꯐ ꯂꯤꯕꯤꯡꯗ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯇꯥꯡꯀꯛ ꯃꯇꯥꯡ ꯌꯥꯎꯋꯤꯗꯅ, ꯑꯩꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤ, ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯅꯦ꯫ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯔꯝꯃꯗꯤꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯤ, ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔꯗ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ, ꯁꯤꯒꯤ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯝꯗ ꯇꯥꯔꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯤꯀꯣ, ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯕꯅꯤꯀꯣ, ꯍꯥꯏꯗꯤ ꯐꯨꯜ ꯑꯣꯐ ꯔꯤꯒ꯭ꯔꯦꯠꯁꯇꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ, ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯅꯤꯡꯗꯣꯡ ꯄꯣꯡꯉꯒ ꯂꯩꯔꯀꯥꯟꯗ ꯆꯍꯤ ꯃꯌꯥꯝ ꯃꯥꯡꯈꯤꯕꯗꯣ, ꯅꯠꯇ꯭ꯔꯒ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ, ꯑꯩ ꯁꯨꯃꯥꯏꯅ ꯅꯥꯔꯤꯁꯦ ꯀꯩꯒꯤꯅꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯇꯪ ꯊꯣꯛꯄ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯩꯕꯗꯣ, ꯑꯗꯨꯒꯤꯗꯣ ꯍꯥꯏꯗꯤ ꯈꯟꯖꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ, ꯁꯨꯃꯥꯏꯅ ꯅꯤꯡꯗꯣꯝ ꯄꯣꯝꯃꯒ ꯂꯩꯕꯗꯣ ꯌꯁꯣꯗꯥꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯈꯤꯅꯦ꯫ ꯑꯗꯨꯗꯩꯗꯨꯗ ꯃꯥꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯀꯥꯟꯗ ꯂꯦꯠ ꯏꯠ ꯒꯣ, ꯆꯠꯈ꯭ꯔꯁꯅꯨꯀꯣꯅ ꯃꯨꯞ ꯑꯣꯟ ꯇꯧꯕꯗꯣ, ꯑꯗꯨꯗ ꯑꯩꯅ ꯑꯥꯔꯠ ꯑꯣꯐ ꯂꯤꯕꯤꯡꯒ ꯄꯨꯁꯟꯖꯔꯛꯄꯅꯦꯕ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯗꯤꯁꯀꯁꯟ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯂꯣꯟ ꯃꯣꯠ ꯃꯤꯅꯤꯡ ꯇꯥꯔꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯑꯗꯨꯝ ꯗꯤꯁꯀꯁ ꯇꯧꯁꯦ ꯍꯥꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯌꯥꯏꯑꯕ꯫ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯍꯧꯖꯤꯛ ꯕꯨꯙꯒꯤ ꯆꯦꯞꯇꯔ ꯇꯥꯛꯄꯅꯦꯕ, ꯑꯗ ꯕꯨꯙꯒꯤ ꯐꯖꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ꯫ ꯁꯤꯒꯤ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗ ꯗ ꯑꯥꯔꯠ ꯑꯣꯐ ꯂꯦꯇꯤꯡ ꯒꯣꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯅꯤꯡꯗꯣꯟ ꯄꯣꯝꯗ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯈꯟꯖꯜꯂꯀꯥꯟꯗ, ꯍꯥꯏꯗꯤ ꯁꯤꯅ ꯑꯩꯉꯣꯟꯗ ꯊꯣꯛꯑꯝꯃꯤ ꯀꯔꯤꯒꯤꯅꯣ, ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯤꯁꯤ ꯀꯩꯒꯤꯅꯣ, ꯑꯩꯅ ꯃꯤꯅ ꯄꯩꯁꯥ ꯂꯣꯏ ꯄꯥꯏꯔꯒ ꯑꯩꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯑꯝꯃꯤ ꯀꯩꯒꯤꯅꯣ, ꯃꯤꯗꯤ ꯃꯤ ꯂꯣꯏ ꯑꯣꯏ ꯑꯩꯗꯤ ꯑꯣꯏꯗꯦ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯈꯟꯖꯜꯂꯒ ꯄꯣꯠꯁꯦ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅꯗ, ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯕꯅꯦ ꯂꯩꯖꯔꯁꯅꯨ, ꯂꯦꯠ ꯏꯠ ꯕꯤ ꯗ ꯋꯦ ꯏꯠ ꯏꯁ ꯍꯥꯏꯅ ꯂꯦꯠ ꯏꯠ ꯒꯣ ꯇꯧꯍꯟꯕꯗꯣ, ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯕꯨꯙꯒ ꯃꯥꯒꯤ ꯅꯨꯄꯤ ꯌꯁꯣꯗꯥꯖꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯋꯥꯔꯤꯗꯣ ꯁꯤꯌꯔ ꯇꯧꯁꯟꯖꯔꯛꯄꯅꯤꯗ, ꯍꯥꯏꯗꯤ ꯑꯥꯔꯠ ꯑꯣꯐ ꯂꯤꯕꯤꯡꯒꯤ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥꯅ꯫ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯔꯛꯎ, ꯑꯗꯒꯤ ꯃꯣꯠ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ, ꯑꯗꯨ ꯀꯃꯦꯟ ꯍꯥꯏꯕꯤꯔꯛꯑꯣ꯫